pau BJP Manipur Pradesh ki President A Sarda Devi ki Brahmapur Aribam Laikai de Laiba Yumda duty taba security guard amana duty taminaba rifleman ama ningai sangda narakpadagi nongmai na kapada aruba phibamda aso apanangkre AICC ki Manipur Election Observer su oiriba MP Ram Ramesh ngasi Imphal la thunglakre MPCC ki luchingba singna taram na okre amadi malem gi oina chayol gi oina pabada hauze COVID-19 ni case amasung sibagi masing asi leptana hantharakli haina World Health Organization na phongdokre Kurumzari pau sandong na pizadringai mangoy na miyam na government na piba COVID-19 gi SOP sing ningthi na ngak na chatuna chathokpa matamda mask opiba sanitizer sijinnaba khutsa sengna toina hambiba amasung foot taru ki distance ngak na chatpa haiba chatna kangnon sing asi tung induna COVID-19 dagi ngakthok mina si loina na chahi 19 gi mathakta leiba miyoi sina COVID-19 vaccine soidana kapthok piyo haujek pau sandok na pizari ngasi ayuk pung tararom taba adwaida BJP Manipur Pradesh ki President A Sarda Devi gi Imphal East ki manung chanba Brahmapur Aribam Laikai de leba yumda duty taba security guard amana duty taminaba rifleman amaningai sangda narakpadagi nongmai na kapada aruba phibamda aso apanangkre Imphal East Police ki team amana thokdok thokpamda sangsinduna phibam adu yangsinki soglaba guard adu Taret suba Manipur Rifles ki rifleman A Bimol Chan Sharma kawi naharup tagini hairi nongmai kapada January ba adusu Taret suba Manipur Rifles ki rifleman ni Thonginthang baite kawi litan dagini hairi AICC ki Manipur Election Observer su oiriba MP Ram Ramesh ngasi Imphal Airport ta Congress ki luchingba singa taram no okre Ram Ramesh opagi thoram aduda Manipur Pradesh Congress Committee MPCC luchingba I Hemo Chandra MPCC Working President Amin Saha General Secretary Amir Hussain State Coordinator Social Media Department Malem Khumba Salam amadi Seva Dal gi karmi sinsu yauke India da haukiba pung kunmari asida miyoi lising kuntaruk chatret kuntaret COVID-19 positive oikre chani ga humdra taret laikhidre haujik fawada laiba asigi COVID-19 positive ki case masing asi crore ahum la kuntra taret lising humfu taruka chatret ka taret yaure haina Union Ministry of Health ki paw amana hairi miyoi punna lak mari lising ni funipan ga chahum kuntra mapan laina laitat asina maram oduna sikre loinana haujik active case lak ani lising marfu manga chani kunmari lairi World Health Organization na phongdok matung ina malem gi oina chayol gi oina pabada haujik COVID-19 gi case amasung sibagi masing asi leptana hantharakli hairi Imphal East District ki Luang Sangbamda laiba Koirengai Kabui Khul ki gate ani ngasi Chief Minister na saba loiraba matung khunja sing na kutsin na kre khul asigi luchingba sing club Women Society yauna khul gi miyam na gate sanga khibagi damak Chief Minister bu thagatpa phongdorakle gate ani saba loiduna miyam da kutsin narakpa adugi matangda khul asigi authority member Hempal maina haiki Khunja sing na matam kaya mamang dagi mangduna lakpa manglan ama Chief Minister na mangfaw na halakpa thagat ningay ni puwari dagi hauna khulgi get ama laiba haibasi chatna duna lakli tungan mafam singda chalubada khulgi get hek yawrakpada matamda khudong thiba pumba kokle haina khanari bani amaromda hangang assembly constituency MLA su oiriba state asigi Chief Minister Nongthongbam Biren na tawruba thabak thoram sing mai pakpa oirasanu makhata na state asigi luchingba oinabagi damak khunja sing na isorgi mafamda thongizari haina Hempal maina phongdokhe ngasi National Voluntary Blood Donation Day ga mari lainana Indian Red Cross Society Imphal East District Branch Manipur na sinduna Janims ta blood donation camp ama pangthokre blood donation tawbagi thoram aduda Lions Club of Imphal Centurion Personality and Talent Development Organization lining to sunama hilup ki member sing su EPK
Punna miyoi nifu mukna EPK Thauram Aduda Coordinator Imphal East Indian Red Cross Society Brahmachari Mayum Rosina Paumi Singda Haike Malem Sinbada Pokna Pangthok Pagum ngasi asi blood donation day Imphal East ki oinasu Jenimsta Pangthok Pani E Pitok Pana Haksang Noi Khatli Haiba Aran Pau asi Miyamna Thaza Biganu Haike Aduga ngasi October 1 asi koigi India gi mafam khudingmakta National Voluntary Blood Donation Day haidana koigi tongan ba mafam mayam amada pangthongnari duga koigi Indian Red Cross Society gi oinasu Imphal East ki ai zenim sidang asi haiba thoram asi pangthokjari bane duga koigi mi si charangna 30 plus mu expect tawjai duga aina haijaning badi e haibasi koigi atopa igi atopa mahutchin bayaba posak ama at kanagumba magi punsi kan bada posak ama leitabani na koina e si isadagi piba yaba isabu normal oirabadi yari bam kai mayam se e pbu e kathokpiu se haijaning eduga inkhalakliba naha role sing haitare kitang leisabi pakhang loinamak tina jade si kharana khoigi e piraga haksang si noi khali haibana singbo khalon se koina doctor gi advice matungina khoi masima yamna aran bo famni masima so haijage duga e akogi tongan ba anaba mayam ama the hospital sing sida documentic e si darkar like cancer gi tongan ba khoigi lambi thong phatabne accident ki amagi duga anaba mayam se khoina e darkar leiri ba se khoina yauri ba e se khoina kathok tragadi atop mahutsin ba yaba posak leitabani na dongi e marik ama kathok piraga khoi atop amagi punsi su kan minasi haibo khalona sida khoigi ngasi gi blood donation ke masi sinjari bane akhoi ngasi voluntary blood donation asi jointly oina pulapun sinjabani koi Lions Club of Imphal Centurion Personality and Talent Development Organization amadi 9000 sanami hilup amasung akhoi gi tongan ba top group akhoi gi Indian Red Cross Society ka pullaga koi voluntary blood donation ta pangthok sabani ngasi je akhoi gi pangthoi be je akhoi maroi ba maram ani laire ahamada akhoi ngasi National Blood Donation Day ngasi October date 1 je oi aduga atopa mana akhoi gi marakta tinbiramba akhoi gi voluntary blood donor am oiramba akhoi gi yamba lonza alepa mahakse laihidabajida maki ikai khumnaba utpoina ngasiju akoina jo maki damakta i je kathokchabani aduga akoina i kathoibaji siumba thoromjidang natana akoi chang naina dum akoi tha ahum khudingi voluntary blood donation tawjai aduga ai isagi oina handaki jida ngasi piribajiga ai nifuga marirak shure Center na gari gi documents sing driving license vehicle registration certificate amasung atai permit singi validity October 13 phauba matam sangdokre laibak asida COVID-19 pandemic mayuk naba laiba maramna center na warep asi lokhibani haire hiram asigi matangda road transport ministry na state amasung union territory singda che iduna khangan kre haire Hill Areas Committee HAC ke Laisio amasung outer MP Dr. Lorho Fozena Luchingba Tribal MLA singi team amana September 19 da donor minister G Kisan Reddy yauna center gi tungan ba Luchingba sing na unaduna Manipur da Article 371 clause si chatna hanaba taliba dabi asi Prime Minister da thambina bataksin kre donor minister na issue asi Prime Minister da soidna pukhat kani haibagi thajaba piraki hairi team masina ngarang Union Home Minister Amit Sahaga su unaduna isu asigi matang da wari saki. Tim masina tungda Delhi da Union Social Justice and Empowerment Minister Pratibha Vomik amasung Inner MP RK Ranjan Singh Union Minister of State External Affairs and Education kasu unaki hairi. Hauzik paugi maraktan natin ba break amalomina si. Occasion singi damakta makhal kya gi cake haibadi photo cake layer cake, brunch cake, barbie cake, fruit topping cake, cupcakes in a chingba fongbigani, amadi adongi apam mamong da cake customized tawbagi kudong chabasu pisari. Kudong chabasing asi lawbi na bagi damakta lensing bidau aikoi address NG College Road near Nauramtong. Phone number 9864112972. Aikoi online partner food wifi amasung food web tagisu order tawiba yagan Makata ba pau pizari Joint Action Committee Against the Brutal Murder of Atwan Abon Mayna Pungkunmari Manipur total shutdown lauthokiba adu October ahumgi ahing nongyai dagi hauraga October marigi ahing nongyai fauba chatharagani haikre
JAC asigi mihut singna Chief Minister N Biren ga tangkak anirak thokna unabada Charter of Demands amasung JAC gi position asi mamut tana khanghan khiba leire haina JAC gi cherol amana hairi Chief Minister na chapsab action lokhat kani haibagi thajaba piba leirabasu achwan mihat ki thogdok numit 10 ni sukhrabasu chapsaba thabak amata hojik phawba lokhat khiba leite haina cherol aduna palli ngasi ayu Arunachal Pradesh ta magnitude 3.3 yongna yuha hakre epicenter asi Arunachal Pradesh ki pangin hariba lamdam asidagi awang nongchut lomda kilometer chamaga marfu mapan lapna leiba Chinagi Tibet region da oiki hari ayuk pung mapan ga minitara mapan da thokiba magnitude 3.3 yongna yuha hakiba aduda Arunachal Pradesh ta ahum lakni hanke hari IZAR South ki mityang makhada Manipuri Battalion Assam Rifles na Imphal East ki manungchanba Champai village tangarang hidak langthak amadi COVID relief materials sing yanthokre Assam Rifles COVID pandemic na piriba awaba kharadang oirabasu koknaba pandam na thawrang asi lokhat pani hairi IZAR South ki Thausil makhada Kaithal Manbi Battalion na Thoubal District ki Chandrakhong Company Operating Base ki oiba security meet ama September 18 da pangthokre security meet aduda manak nagpa khunsingi head sing amasung secretary sing na saruk yaki hairi hauzik aroi bada maroi ba paw amuhanna BJP Manipur Pradesh ki President A Sarda Devi gi Brahmapur Aribam Laikai de Laiba Yumda duty taba security guard amana duty taminaba rifleman ama ningay sangda narakpadagi nongmay nagkapada aruba pibam da aso apan nagkre AICC gi Manipur Election Observer su oiriba MP Zeram Ramesh ngasi Imphal thunglakre MPCC gi luchingba singna taram na okay amadi malem gi oina chayol gi oina pabada hojek COVID-19 gi case amasung sibagi masing asi leptana hantarakli haina World Health Organization na fongdokre PONYTV bumit yang tabiri basing bu amukahan na kurumjari